Tungan social media amasung sephongi maruoiba ipau khara myamda thamjage Bangladesh ki bandarban singda Kuki ki Bangladesh ki army ki Kapnabada Kuki ahum Haikhre Ziribam ki laibak thibu thodokta senaba sing phanaba NIA na masak hangdokpa hore amadi wanted laukthokhiba yaure adubu security maintain tawba maramna maming matha lauthokpada matang matam sadri haina Chief Minister N Biren Singhana paumi singa unaba mada phongdokhre Mayamdi aigi Facebook account government asina thinglaga tumin leinai yamna harawnaba mali aduna aisu amuk hana Manipur ki Thoudang Lepcharage leble haina Sire.Licypriya Kangujam na yamna nungaitaba wafam sing thamlakle Miyamna sizinariba smartphone singda December ki tang amadagi Airtel Vodafone Idea BSNL amadi Reliance Jio da OTP lakpa leblagani OTP lakpa lepa asina customer singda scammer singna fake OTP thadana fraud spam amadi pisingdagi ngakthoknaba Regulatory Authority of India traina telecom singda khangan khibani yamna nungaitaba thodok ama oina laimakhong army ki manungda mangkhiba Laisram Kamal masagi sahina yankhai thibagi thabakta amato oina punsilaga thengnaminasi haina Fox na phongdorakle Nakal amoromda thabak suriba miyoi ama thiba khangdana leiriba asida saukraba Indian Army na kanba ngamdrabadi kanana ngamdoino haina social media blogger RK Isan thoina Chief Minister N Biren Singhagi pungning singsilagle thiba khangdana leiriba Laisram Kamal masagi sahina yankhaibu phatta nungda thoglabadi Army na responsibility loba ngamgadra haina hangbada Army gi maikedigi loba ngamloi haina phongdorakhi Hairi World mapangal kalle hairiba Indian Army na mapangal phudokpa ngamdrabadi makhoi Manipur da leibagi mathau taribra haibasi asobo wahang ama oiri Makhan village ta Kuki militant singna tharamba popi lam acre 12 ngasi yanthatuna manghankhre Kangpupi district ki manungsanba Saitu subdivision ki Makhan village ta Kuki militant singna tharamba illegal popi lam acre 12 Kangpupi police CRPF amadi district administration ki apunba combined team amana ngasi yanthatuna manghankhre haina Chief Minister N Biren Singhagi social media X da thagalakpa post amana khangalakle post asina makhata na duna hai state amadi central government na kumna yengshinbagi thabak chathabaga loinena Sapar Maina police station na popi thariba singa dubu masak khangdoknaba FIR ama register tawkhre Hairi Sakhangdaba singna sel gi demand ga mari lenena phadana pukhiba medical officer Dr. K.S. Nabike sorbu police na kanba ngamkhre seneba miyoi sing khulai gi konana phagat khre Thas ki tangkun gani thoi ki ayukta sakhangdaba singna sel gi demand ga mari lenena langthabal kunja awang lekai dagi medical officer Dr. K.S. Nabike sorbu kidnap tawduna pukhiba gi pau phangbaga police na thiba humbagi thabak chathabada lamsang police station gi manung sana leiba lamdengi farm house amadagi police na kanba ngamkhre Hairi kidnap tawbada senaba miyoi mari amasu phagat pa ngamkhibaga loinena khulai kaya amasu recover tawba ngamkhre police na pharba miyoi sing adudi wahengbam Ramananda Elias Rokso Elias Luwangamba KCPMC Lalumba wahengbam Usarani Elias Piari Elias Abem Nauraibam Joy Shankar masagi sahini kuntraga mapan amadi Laisombam Bipin Singh masagi sahini kuntraga ni thoini Hairi makhoi digi magazine yawba 7.65 mm pistol ama magazine yawba 32 mm pistol amaga loinena kapa yariba 32 pistol maru tara amagasu phagatpa ngamkhre Hairi Pharba singadu police na makhata na wahang pahung chathabada paunom samngau Elias Pintu ko bumyoy amasu phagatpa ngamkhi amadi wahengbam Ramananda Elias Rokso Elias Duwangambagi yumdagi makhata na khulai amadi heroine number 4 su phagatpa ngamkhi Hairi